ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯣꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯨ 1998ꯀꯤ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯤ ꯃꯤ ꯄꯨꯝꯅꯃꯛ ꯁꯥꯇꯤꯟ ꯀꯨꯞꯇꯨꯅ ꯂꯝꯕꯤꯗ ꯂꯤꯄꯠ ꯂꯤꯄꯠ ꯆꯠꯂꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯤ ꯏꯇꯤꯟ ꯇꯤꯟꯗꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯃꯗ ꯂꯩꯕ ꯂꯝꯕꯤ ꯑꯗꯨꯗ ꯕꯤꯖꯣꯏ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯁꯥꯗꯨꯁꯨ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯑꯗꯨꯕꯨ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯔꯛꯂꯤ ꯃꯥꯅ ꯊꯧꯔꯛꯂꯤꯕ ꯑꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯁꯝꯕꯜꯂꯩ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯃꯇꯝꯗꯨꯗꯗꯤ ꯇꯨꯔꯦꯜ ꯃꯄꯥꯜꯁꯤꯡ ꯑꯁꯦ ꯊꯣꯏꯅ ꯄꯥꯛꯇꯦ ꯅꯥꯛ ꯌꯦꯠꯇ ꯁꯝꯕꯜꯂꯩ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯎ ꯋꯥ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃꯅ ꯏꯁꯣꯡ ꯁꯣꯡꯖꯜꯂꯤ ꯃꯔꯛꯇꯨꯗ ꯆꯥꯎꯔ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯈꯣꯡꯅꯥꯡ ꯑꯃꯗꯤ ꯎꯍꯤꯜ ꯄꯥꯝꯕꯤꯅꯆꯤꯡꯕ ꯎꯃꯪꯒꯨꯝꯅ ꯍꯧꯏ ꯍꯧꯖꯤꯛꯄꯨꯗꯤ ꯇꯨꯔꯦꯜ ꯃꯄꯥꯟꯁꯤꯡ ꯑꯁꯤ 2008-2009 ꯑꯗꯨꯋꯥꯏꯗ ꯂꯣꯏꯅ ꯇꯦꯝꯊꯣꯛꯇꯨꯅ ꯄꯨꯍꯥꯡ ꯍꯥꯡꯂꯦ ꯑꯗꯨꯅ ꯆꯥꯎꯔ ꯆꯥꯎꯔꯕ ꯎꯖꯥꯎ ꯀꯌꯥ ꯌꯥꯟꯊꯠꯈꯤꯕꯗꯒꯤ ꯃꯌꯥꯝꯅ ꯆꯠꯄ ꯀꯤꯟꯅꯔꯝꯕ ꯃꯐꯝ ꯀꯌꯥ ꯊꯣꯏꯅ ꯀꯤꯟꯅꯗ꯭ꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯣꯏꯂꯥ ꯆꯥꯏꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯉꯥꯜꯂꯕ ꯕꯂꯕ ꯀꯌꯥ ꯊꯥꯟꯕꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯅ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯗ ꯁꯣꯛꯈꯤꯕ ꯍꯤꯡꯈꯣꯜꯁꯤꯡ ꯑꯃꯗꯤ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯈꯦꯇꯤ ꯄꯨꯔꯣꯟꯗꯤ ꯀꯅꯥꯃꯠꯇꯅ ꯍꯟꯖꯤꯟꯈꯤꯗꯦ ꯌꯨꯝ ꯁꯣꯛꯄ ꯐꯥꯎꯕ ꯈꯔ ꯍꯟꯖꯤꯟꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ 1998ꯀꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯁꯣꯡꯂꯕ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯕꯤꯖꯣꯏꯗꯣ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯃꯥꯗꯨꯅ ꯇꯞꯅ ꯊꯧꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯀ꯭ꯂꯤꯌꯥꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯇꯣꯡꯊꯔꯛꯄꯒꯨꯝ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯏ ꯕꯤꯖꯣꯏꯗꯨ ꯃꯁꯥ ꯄꯨꯝꯕ ꯅꯣꯡ ꯆꯣꯠꯆꯔꯕꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯨꯃꯥꯡ ꯀꯥꯡꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯁꯥꯏꯀꯜ ꯃꯟꯗꯤꯂꯥ ꯑꯗꯨ ꯀ꯭ꯔꯤꯡ ꯀ꯭ꯔꯤꯡ ꯈꯤꯡꯗꯨꯅ ꯑꯁꯨꯝ ꯊꯧꯔꯛꯏ ꯅꯣꯡꯒ ꯃꯪꯂꯦ ꯂꯝꯕꯤꯅꯒ ꯅꯥꯜꯂꯦ ꯁꯥꯏꯀꯜꯗꯣ ꯀꯟꯅ ꯊꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯆꯤꯡꯐꯥ ꯄꯨꯕ ꯂꯝꯕꯤ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯊꯧꯕ ꯉꯝꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡ ꯑꯃꯨꯛ ꯈꯥꯡꯂꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯇꯥꯡꯂꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯣꯏꯗꯨꯅ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯊꯧꯔꯛꯂꯤꯕ ꯁꯥꯏꯀꯜꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯁꯥꯏꯀꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯕꯒꯤ ꯁꯥꯍꯨꯝ ꯐꯪꯖꯤꯜꯂꯛꯂꯤꯕꯅꯤꯗꯣ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯃꯟꯗꯤꯂꯥ ꯑꯗꯣ ꯈꯤꯡꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯁ꯭ꯋꯥꯏ ꯃꯐꯝꯁꯤ ꯍꯟꯗꯛ ꯍꯞꯇꯥ ꯑꯃꯃꯨꯛ ꯁꯨꯔꯦ ꯃꯤꯅ ꯀꯔꯤꯅꯣ ꯍꯥꯏꯅꯕ ꯑꯩꯕꯨ ꯀꯝꯗꯧꯁꯤꯒꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯣꯡꯒꯥꯟꯁꯤꯗ ꯊꯧꯖꯤꯜꯂꯒ ꯌꯨꯝꯂꯛ ꯐꯥꯎꯔꯒ ꯆꯠꯈꯤꯕ ꯍꯥꯏꯗꯨꯅꯤ ꯌꯨꯝꯁꯨ ꯌꯧꯗꯨꯔꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯖꯣꯏꯗꯣ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯊꯣꯡꯒꯥꯟ ꯑꯃꯗ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯖꯤꯟꯅꯕ ꯇꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯣ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯄꯗꯧꯅ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯕꯤꯖꯣꯏꯗꯣ ꯁꯥꯏꯀꯜ ꯑꯗꯨꯅ ꯈꯪꯂꯦꯞ ꯂꯦꯞꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯣ ꯁꯥꯏꯀꯜꯒꯤ ꯍꯦꯟꯗꯜ ꯑꯗꯣꯝꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯝꯁꯤꯜꯂꯤ ꯃꯗꯨꯗ ꯕꯤꯖꯣꯏꯗꯣ ꯁꯥꯏꯀꯜꯅꯦ ꯀꯔꯤꯅꯦ ꯂꯩꯈꯣꯝ ꯊꯣꯛꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯇꯨꯁꯤꯜꯂꯤ ꯃꯁꯥ ꯑꯗꯨ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯔꯤ ꯁꯥꯏꯀꯜ ꯑꯗꯨꯅ ꯃꯁꯥꯗ ꯅꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯍꯥꯏꯊꯔꯒ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯕꯗꯧꯅ ꯎꯈꯤ ꯃꯝꯕꯅꯤꯅ ꯁꯦꯡꯅꯗꯤ ꯎꯗꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯎꯈꯤꯕꯅꯤ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯍꯣ ꯂꯩꯀꯥꯏ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯕꯅꯦ ꯀꯔꯤꯅꯦ ꯃꯈꯣꯡ ꯑꯗꯣ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯁꯤꯠ ꯅꯥꯟꯊꯨꯗꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯥꯏꯀꯜ ꯃꯟꯗꯤꯂꯥ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯀ꯭ꯔꯤꯡ ꯍꯥꯏꯅ ꯈꯤꯡꯂꯛꯏ ꯃꯗꯨꯗꯒꯤ ꯕꯤꯖꯣꯏꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯖꯣꯏꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯟꯖꯤꯜꯂꯛꯂꯤ ꯕꯤꯖꯣꯏꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤꯕꯂꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯄꯥꯕꯨꯡꯗꯨ ꯍꯜꯂꯛꯇꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯌꯦꯡꯉꯨꯆꯣ ꯍꯥꯏꯕꯗꯒꯤ ꯕꯤꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒ ꯌꯥꯏꯃꯒꯗꯣ ꯁꯥꯇꯤꯟ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ
ꯃꯄꯥꯕꯨꯡꯕꯨ ꯌꯦꯡꯕ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯃꯄꯥꯕꯨꯡꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯄꯥꯕꯨꯡꯗꯣ ꯁꯥꯏꯀꯜꯅꯦ ꯀꯩꯅꯦ ꯇꯨꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯂꯩꯈꯣꯝ ꯄꯨꯡꯇꯩ ꯇꯩꯔꯒ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯥꯛꯏ ꯃꯥꯜꯂꯦꯅꯦ ꯕꯕꯥ ꯕꯕꯥꯎ ꯁꯦ ꯍꯧꯒꯠꯂꯣ ꯍꯅꯨꯊꯪꯁꯤꯗ ꯀꯩ ꯀꯥꯟꯗꯕꯗ ꯍꯤꯗꯥꯛ ꯊꯛꯎꯔꯤꯕꯅꯣ ꯍꯧꯒꯠꯂꯣ ꯃꯤ ꯕꯕꯥ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡ ꯕꯤꯖꯣꯏꯗꯤ ꯍꯣꯏꯁꯨ ꯃꯥꯏꯁꯨ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯄꯥꯕꯨꯡ ꯕꯤꯖꯣꯏꯕꯨ ꯊꯥꯡꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯗꯨꯅ ꯄꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯕꯤꯖꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯍꯣꯏꯗꯣ ꯇꯥꯟꯅꯅꯕ ꯀꯟꯅ ꯀꯟꯅ ꯀꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯖꯣꯏꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤꯕꯂꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯕꯤꯖꯣꯏꯒꯤ ꯃꯃꯧ ꯑꯍꯟ ꯑꯗꯨꯁꯨ ꯃꯥꯡꯒꯣꯜꯗ ꯂꯥꯇꯦꯟ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯖꯣꯏꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯌꯨꯝ ꯐꯥꯎꯕꯗꯤ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯁꯥꯟꯇꯤꯕꯂꯥꯅ ꯈꯔ ꯊꯛ ꯆꯥꯔꯗꯤ ꯏꯔꯦꯟꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯜꯂꯛꯄ ꯃꯌꯥꯏꯗꯅ ꯑꯍꯟꯊꯪꯁꯤꯗ ꯌꯥꯝ ꯂꯦꯝꯖꯔꯦ ꯀꯔꯤꯕꯨ ꯊꯣꯛꯑꯦꯅ ꯇꯧꯒ ꯁꯥꯔꯤꯅꯣ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯕꯤꯖꯣꯏꯒꯤ ꯃꯁꯥ ꯑꯗꯣ ꯐꯗꯤꯗꯨ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯈꯣꯝꯁꯤꯡ ꯑꯗꯣ ꯆꯥꯝꯂꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯕꯤꯖꯣꯏꯗꯣ ꯍꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯁꯤꯕꯗꯧꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯕꯤꯖꯣꯏꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯏ ꯑꯗꯨꯕꯨ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯊꯥꯡꯒꯠꯇꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯒ ꯌꯥꯏꯃ ꯑꯗꯨꯒꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯁꯥꯏꯀꯜ ꯑꯗꯣ ꯂꯧꯔꯨꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯉꯗꯨꯅ ꯍꯤꯞꯅꯕ ꯍꯧꯏ꯫ ꯃꯇꯝꯗꯣ ꯅꯣꯡꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯥꯡꯗꯥ ꯑꯃꯗ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯤꯖꯣꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯎ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯣ ꯑꯩ ꯊꯣꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯨꯗ ꯁꯥꯟꯇꯤꯕꯂꯥꯅ ꯍꯩꯃꯥ ꯀꯥꯏꯗꯅꯣ ꯀꯅꯥꯁꯨ ꯀꯧꯗꯤꯌꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯕꯤꯖꯣꯏꯒꯤ ꯃꯈꯨꯠꯇ ꯌꯥꯜꯂꯤ꯫ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯍꯩ ꯑꯁꯤꯗ ꯃꯄꯥꯟꯗ ꯏꯕꯦꯝꯃ ꯑꯃꯅ ꯀꯧꯔꯤꯁꯤꯗꯤ ꯑꯁꯦ ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦ ꯃꯤ ꯊꯥꯗꯣꯛꯎꯅꯦ ꯈꯨꯠꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇꯤꯕꯂꯥꯒꯤ ꯃꯈꯨꯠꯇꯣ ꯀꯟꯊꯣꯛꯂꯝꯂꯒ ꯕꯤꯖꯣꯏꯗꯣ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯥꯟꯇꯤꯕꯂꯥꯁꯨ ꯀꯗꯥꯏꯗꯅꯣꯃꯤ ꯍꯥꯏꯗꯨꯅ ꯏꯟꯅꯔꯤ꯫ ꯁꯥꯟꯇꯤꯕꯂꯥ ꯑꯃꯗꯤ ꯕꯤꯖꯣꯏꯅ ꯌꯥ ꯂꯥꯡꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯍꯧꯒꯠꯂꯛꯂꯤ꯫ ꯕꯤꯖꯣꯏꯒꯤ ꯃꯆꯥ 5ꯅꯤ ꯅꯨꯄꯥ 3 ꯅꯨꯄꯤ 2ꯅꯤ꯫ ꯅꯨꯄꯤ ꯌꯥꯏꯃꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯒꯗꯤ ꯂꯨꯍꯣꯡꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯄꯨꯔꯅꯤꯃꯥꯁꯤꯗꯤ ꯈꯣꯡꯖꯣꯝꯗ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯀꯣꯀꯤꯂꯥꯅ ꯁꯥꯕꯟꯗꯣꯡ ꯅꯤꯉꯣꯜ ꯂꯧꯏ꯫ ꯀꯣꯀꯤꯂꯥꯒꯤ ꯃꯊꯪꯗ ꯄꯨꯔꯅꯤꯃꯥꯁꯤꯅꯤ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯃꯊꯪꯗ ꯏꯕꯣꯇꯣꯝꯕ ꯑꯗꯨꯒ ꯏꯕꯣꯇꯣꯝꯕꯒꯤ ꯃꯊꯪꯗ ꯁꯟꯖꯣꯏ ꯑꯗꯨꯒ ꯁꯟꯖꯣꯏꯒꯤ ꯃꯊꯪꯗ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯝꯕꯤ ꯁꯅꯥꯃꯆꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯃꯆꯥ ꯃꯃꯥꯒꯤ ꯃꯃꯥ ꯃꯥꯒꯤꯅ ꯃꯕꯣꯛ ꯎꯁꯣꯏꯄꯣꯛꯄꯤꯗ ꯂꯩꯕ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯕꯣꯛ ꯃꯁꯥ ꯉꯝꯗꯕꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯂꯩꯈꯤ꯫ ꯁꯅꯥꯃꯆꯥꯒꯤ ꯃꯃꯥ ꯁꯥꯟꯇꯤꯕꯂꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯥꯟꯇꯤꯕꯂꯥ ꯃꯇꯣꯝꯇ ꯄꯣꯛꯏ ꯑꯗꯨꯅ ꯑꯍꯟ ꯑꯅꯤꯗꯨꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯁꯅꯥꯃꯆꯥꯅ ꯑꯍꯟꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯣꯝꯅ ꯕꯤꯖꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤꯕꯂꯥ ꯑꯃꯗꯤ ꯃꯆꯥ ꯃꯃꯧ ꯄꯨꯝꯅꯃꯛꯁꯨ ꯕꯤꯖꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯁꯨꯃꯥꯡꯗ ꯃꯃꯥꯌꯥꯗ ꯑꯣꯜꯂꯒ ꯏꯕꯦꯝꯃ ꯅꯪꯗꯤ ꯍꯧꯖꯤꯛꯁꯨ ꯍꯟꯗ꯭ꯔꯤꯕꯣꯏꯔꯦ ꯆꯪꯂꯛꯑꯣ ꯅꯄꯥꯕꯨꯡꯒꯤ ꯌꯨꯝꯅꯤ ꯀꯣꯏꯒꯅꯨꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯧꯈꯠꯂꯤ꯫ ꯕꯤꯖꯣꯏꯅ ꯇꯧꯔꯤꯕꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯣꯏꯅ ꯀꯥꯈꯠꯂꯛꯎ ꯍꯥꯏꯅ ꯀꯧꯈꯠꯂꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯃꯠꯇꯅ ꯎꯔꯝꯗꯦ꯫ ꯕꯤꯖꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯏꯄꯥ ꯄꯥꯈꯠꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯕꯤꯖꯣꯏꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯕꯤꯖꯣꯏꯅ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃꯁꯤ ꯌꯨꯝ ꯍꯟꯕ ꯀꯤꯔꯦꯌꯦ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯒꯦꯅꯦ ꯀꯨꯏꯔꯛꯑꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗ ꯀꯨꯝꯊꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨꯗ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯐꯥꯈꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯅꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯅꯣꯏꯅ ꯑꯩ ꯐꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯕꯦꯝꯃꯁꯤ ꯌꯥꯝ ꯁꯥꯎꯔꯦ ꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯤꯜꯂꯨꯒꯦ ꯃꯤ
ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯅꯝꯗꯅ ꯐꯥꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯗꯨꯗ ꯁꯥꯟꯇꯤꯕꯂꯥꯅ ꯍꯧꯖꯤꯛ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯀꯣꯀꯤꯂꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯀꯤꯂꯥꯅ ꯍꯧꯖꯤꯛ ꯑꯍꯤꯡ ꯉꯁꯤꯗ ꯀꯃꯥꯏꯅ ꯃꯥꯏꯕ ꯀꯧꯒꯗꯧꯔꯤꯕꯅꯣ ꯅꯣꯡꯁꯨ ꯇꯥꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯄꯨꯜꯂꯒ ꯊꯝꯂꯁꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯧꯔꯨꯔꯒꯦ ꯍꯥꯏꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯈꯤ ꯁꯣꯝꯗ ꯕꯤꯖꯣꯏꯗꯤ इबेम से मपान कपगा आइबु कौरे नोइबु कुइरोय ngहा खक्तनि मी सत थिलुरगा सत लाके आसी हाइदुना कोइलाउ लाउरी असुमना मतम दो हौख्रे बिजोइदु लाउबो वारा माले नोंगालमदागी पुंग अहुम खरा हेलकपा दुवाइदा तुमथख्रे मसिदगी मयामसु ngha उरोन सारोन तुमथनखी मसिगी मतुंग हौजिक्ति नोंग पुंगान ngali युमगी मी लोइना हौगतनरकली अदुबु बिजोइदी तुमली मसिदगी बिजोइगी मचानुपा अहन कोकिलाना मसा मऊ सेंदोक्लगा मपाबु नंगरांग थौबा साइकल अदो थौदुना माइबा कौबा चतख्रे अमाइबा अदुना लेरिबदु खरा लापी तुरेलगी वांगवदनी मसिदगी कोकिलादु असुम साइकल थौरक्लगा तुरेल मपानगी उरोक थोंग अदुगी मनाक्ता साइकल अदो खामी अदुगा साइकल अदो सेगादा येपलगा मखुत नाम अदुना उरुक थोंग अदुगी पांबई अदुदा पायरगा यामना तपना लाली आसमना लालबा मतुंग असोम वांगै जौरी मसिगी मतुंग कोकिलादु मागी साइकल अदो अमुक थौदुना अमाइबा अदुगी मनाक्ता लाकली असोमना लाकपना हौजिक्ति अमाइबा अदुगी युम जौरी मतम अदुदा अमाइबा अदुगी मांगोलदा नुपी मचा अमा हिलोइ वुकनबनी हाइदना लांगदुना लेरमी अमाइबा मंगलेमना अनाबा अदुबु फरनबा यामना कना लैताइनरी कोकिलासु मागी साइकल अदो सुमांग मसीद खामली अदुगा सेंदल अदो जुरिता फमदा थमलगा मांगोल मसी अमदा मयामना फमलिबा अदुगी मनाक्ता फमली असुमना अमाइबा मंगलेमना लाइसोन तिनसोन तौदुना कन्ना होनबदगी हौजिक्ता ngauna phaina leiramba nupi macha ado wakhal lakle miron tari adubu masa ado phadrak tari nupi macha du sahi nipan mapan muki lengni asomna nupi macha ado yembul loraba matungda amaiba manglemna hayeng se nakoi da lai ama khoiramsi agang sida matung torok tanaba ngasi giti hallo kasu torok loroita असुमना हाइबदगी नुपी मचा अदो मागी मपाना पूरगा पुख्रे अदुगा मांगोल लेरंबा सिंग अदुसु लोइना चटख्रे मयाम चटख्रबा मतुंग अमाइबा मंगलेमना कोकिलादा ओनसिंदुना इबुंगो नंगिना कमदौसेबा करी तौरबा इपु अखोइ पाबदु ngरang मामा माइमु होइकी हाइबोंग होबो लंबीदुदा यु ngausillega तुसिल्लगा लेरमी मरुदगी कदौरबनो खंगति युम यौरगा अमुक तोइबा लाबो खोंबो अहिं कनाम तुमद्रबनी पु मपान द नुपी अमना आई कौरे थिनबियु हाइरे हाइसिनबु करिनो नुसित मुकुंगी आई पु तौके लायोक तिनोकपा याबो मालेको आदो कना इमुंग नोने इबुंगोबा इपु आई तुरेन वांगगी येंखोम बिजोयगी मचानुपाने आई पाइपा हाय नंगी लुहोंगबदा आई लाकलमलिबनीने अहन तम ओइरकपा हाइसे काविदना से आई नखोइगी पुगा आइखोइ यामना लुना तिनरख्रपोनिने फरे ngehak leramo aine खुदैसे सिमतंग होंदोखिगेको होइपु असमना अमाइबा मंगलेमदु फी होंगलबा मतुंग कोकिलागा पुन्ना लाकले असमना लाकपना हौजिक्ति बिजोयगी मयुम बिजौरे मतम अदुदा तुमदुना लेरंबा बिजोयदो ममित्ति पांगदि अदुगा असिगे अहल संगलकनु असिगे अहल संगलकनु हाइदुना लाउबा हरई मरुदा अमाइबा मंगलेमना लेवा खरा सोलगा बिजोयगी मराइ बक्ता खुबाक अदुना थम्मी अदुगा मकुट खुजियंग द पाइदुना मिहुन जेंगी खुदोमबी मतोन खुनिंगथौ मतोन अमति नारुमदा मखल मखलगी मिहुन जेंगी मतम अदुदा बिजोयदी अकीबा सप्तदा ngरंग ngangli मरुदा अमाइबा मंगलेमना इबुंगो नोइगी पाबसी लाइमु नोरि रहे अदुना लाइमु खोइरमसी मसी हाइदुना लाइमु खोइरमनबा सेम सारी सोमदा बिजोयदी फमुंग मथक अदुदा अमुक तोइपा फ्रंग फ्रंग सोंदुना आई थादो हाइदुना कोइलाउ लाउरी असोमना लाउबा अदुदा युमथंगनबगी मीसिंग अदो कैदौनबा यावरके हाइदुना चंगलई मदुदा शांति बलाना वाफम पुनमक तंबदगी लाक्लिबा मखोइसिंग अदुसु खंगले
ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯃꯪꯂꯦꯝꯅ ꯂꯥꯏꯃꯨ ꯈꯣꯏꯔꯝꯕꯗꯒꯤ ꯕꯤꯖꯣꯏꯗꯣ ꯇꯨꯃꯤꯟꯅ ꯇꯨꯝꯈ꯭ꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯪꯂꯦꯝꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯣ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯕꯤꯖꯣꯏꯗ ꯄꯨꯜꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯑꯃꯗꯤ ꯕꯤꯖꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯃꯪꯂꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯥꯃ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯁꯤꯒꯤ ꯈꯨꯔꯥꯃꯩꯃꯨ ꯍꯣꯏꯒꯤ ꯍꯩꯕꯣꯡ ꯃꯅꯥꯛꯀꯤ ꯂꯝꯕꯤꯗꯨ ꯁꯥꯍꯨꯝ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯥꯏꯅꯩ ꯑꯃꯝ ꯑꯊꯦꯡ ꯆꯠꯄꯗ ꯇꯨꯡꯗ ꯁꯣꯔꯣꯠ ꯁꯔꯥꯠ ꯄ꯭ꯔꯦꯛ ꯄ꯭ꯔꯥꯛ ꯏꯟꯅꯔꯛꯄ ꯑꯗꯒꯤ ꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯑꯃ ꯇꯨꯕꯠ ꯁꯝꯃꯒ ꯍꯦꯛ ꯆꯦꯟꯈꯤꯕꯒꯨꯝꯕ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯅꯦ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁ꯭ꯋꯥꯏꯁꯤꯕꯨ ꯊꯥꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕꯁꯤꯕꯣ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯃꯔꯛ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯍꯥꯏꯅꯕꯅꯤ ꯑꯩꯕꯨꯗꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯇꯥꯖꯨ ꯇꯥꯖꯔꯣꯏ ꯊꯦꯡꯁꯨ ꯊꯦꯡꯅꯖꯔꯣꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯪꯂꯦꯝꯅ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒꯨꯝꯕ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝꯒ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯃ ꯑꯅꯤꯗ ꯋꯥꯁꯦ ꯍꯧꯗꯣꯛꯎ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯕꯤꯖꯣꯏ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯃꯗꯨꯗ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯔꯝꯕ ꯕꯤꯖꯣꯏꯅ ꯄꯥꯕꯨꯡ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯕꯤꯖꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯃꯪꯂꯦꯝꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯍꯦꯛ ꯀꯧꯔꯛꯎ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯀꯤꯂꯥꯅ ꯀꯠꯄ ꯗꯈꯤꯅꯥ ꯂꯨꯄꯥ 10 ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯃꯪꯂꯦꯝꯗꯣ ꯆꯠꯈ꯭ꯔꯤ ꯑꯃꯥꯏꯕ ꯃꯪꯂꯦꯝꯅ ꯐꯅ ꯀꯟꯅ ꯗꯈꯤꯅꯥ ꯑꯗꯣ ꯂꯧꯔꯣꯏ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗ ꯗꯈꯤꯅꯥ ꯀꯠꯇ꯭ꯔꯕꯗꯤ ꯑꯅꯥꯕ ꯐꯗꯦ ꯍꯥꯏꯅꯩ ꯂꯧꯁꯤꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯕꯤꯖꯣꯏꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤꯕꯂꯥꯅ ꯉꯔꯥꯡꯒꯤꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯖꯣꯏꯗ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯃꯥꯂꯪꯕꯗꯨ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯃꯥꯒꯤ ꯃꯆꯦꯒ ꯂꯥꯛꯏ ꯃꯆꯦ ꯑꯗꯨꯅ ꯆꯍꯤ 10 ꯁꯨꯔꯦ ꯑꯗꯨꯒ ꯃꯥꯂꯪꯕꯅ ꯆꯍꯤ 9 ꯁꯨꯔꯦ ꯃꯈꯣꯏ ꯑꯅꯤ ꯉꯔꯥꯡ ꯕꯤꯖꯣꯏꯅ ꯕꯨꯠ ꯊꯤꯡꯅꯈꯤꯕ ꯍꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨꯒ ꯈꯔ ꯅꯛꯅꯕ ꯊꯣꯡꯒꯥꯜ ꯑꯃꯗꯒꯤꯅꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯣꯠ ꯂꯩꯔꯝꯃꯤ ꯗꯨꯀꯥꯟꯗꯥꯔꯗꯨ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯐꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯏꯄꯨ ꯀꯧꯏ ꯃꯗꯨꯗ ꯃꯥꯂꯪꯕꯒꯤ ꯃꯆꯦꯅ ꯗꯨꯀꯥꯟ ꯏꯄꯨ ꯑꯗꯨꯗ ꯏꯄꯨ ꯉꯥꯔꯤ ꯂꯨꯄꯥ 2 ꯑꯆꯥꯊꯥꯎ ꯂꯨꯄꯥ 2 ꯑꯗꯨꯒ ꯕꯤꯔꯤ ꯂꯨꯄꯥꯡꯈꯥꯏ ꯄꯤꯕ ꯑꯃ ꯃꯈꯥꯏ ꯄꯤꯕ ꯃꯩꯈꯦꯠ ꯑꯃꯒ ꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 5ꯒꯤ ꯄꯣꯠ ꯂꯩꯔꯤ ꯑꯁꯣꯝꯅ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯂꯥꯛꯏ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯅꯣꯏ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯦꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕꯗ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯁꯝꯕꯜꯂꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯂꯪꯕꯒ ꯃꯆꯦꯒꯗꯣ ꯕꯨꯠ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯀꯗꯥꯏꯅꯣ ꯕꯨꯠꯇꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯂꯪꯕꯒꯤ ꯃꯆꯦꯅ ꯁꯝꯕꯜꯂꯩ ꯃꯇꯣꯟꯗ ꯐꯝꯍꯧꯏ ꯍꯥꯏꯅ ꯃꯌꯥꯝꯗ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯂꯦ ꯃꯌꯥꯝꯅ ꯁꯝꯕꯜꯂꯩ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯅꯨꯃꯤꯗꯥꯡꯗ ꯑꯉꯥꯡ ꯗꯨꯀꯥꯟꯗ ꯊꯥꯒꯅꯨ ꯍꯥꯏꯗꯨꯅ ꯃꯥꯂꯪꯕꯒꯤ ꯃꯃꯥ ꯃꯄꯥꯗ ꯆꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯂꯪꯕꯒꯤ ꯃꯄꯥꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯩ ꯑꯣꯛꯊꯣꯛꯍꯟꯁꯤ ꯍꯥꯏꯗꯨꯅ ꯐꯨꯡꯒꯥꯗ ꯃꯩ ꯉꯔꯪ ꯊꯥꯗꯨꯅ ꯀꯥꯟꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯗꯨꯗ ꯃꯥꯂꯪꯕꯒꯤ ꯃꯄꯥꯅ ꯍꯥꯏ ꯁꯦ ꯏꯆꯥ ꯃꯩꯁꯦ ꯀꯥꯜꯂꯨ ꯑꯗꯨꯒ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯉꯔꯪ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯤꯔꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯂꯩꯖꯍꯧꯔꯣꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯜꯂꯨ ꯑꯁꯨꯝꯅ ꯃꯄꯥꯅ ꯍꯥꯏꯕꯗꯒꯤ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯦꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ 3ꯂꯛ ꯀꯥꯟꯊꯣꯛꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯝ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯏꯍꯩ ꯍꯩꯅꯗꯕ
ꯁꯣꯟꯗꯝ ꯅꯥꯗꯝꯂꯕꯗꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯂꯝ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯅꯝ ꯑꯍꯥ ꯆꯨꯕ, ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ, ꯇꯨꯔꯩ ꯏꯔꯩ ꯆꯜꯂꯕꯗꯤ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯃꯩ ꯍꯧꯒꯠꯇꯨꯅ 3ꯂꯛ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯕꯤꯌꯨ, ꯀꯥꯟꯅꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯄꯨꯡ 8-9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯕꯗꯧꯅ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯐꯥꯎꯕ ꯊꯤꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯄꯨꯂꯤꯁ ꯂꯥꯛꯂꯝꯂꯤꯕ ꯑꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯃꯒ ꯁꯂꯨꯞ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯈꯔ ꯑꯃꯅ ꯍꯥꯏ, ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯨ ꯌꯣꯟꯕ ꯃꯈꯣꯏ ꯈꯔ ꯂꯩꯕꯁꯤ ꯐꯥꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯣ ꯑꯗꯨꯅ ꯑꯣꯏꯇꯥꯏꯌꯦ, ꯆꯟꯗꯨꯒ ꯃꯅꯤꯆꯟꯗ꯭ꯔꯒꯅ ꯃꯈꯥ ꯂꯧꯕꯨꯛꯂꯣꯝꯗ ꯃꯌꯣꯝ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯦꯟꯈ꯭ꯔꯤꯕꯗꯣ꯫ ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ, ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯃꯥꯟꯗꯦꯗ, ꯇꯨꯔꯦꯜ ꯃꯄꯥꯜ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝꯃ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯦ, ꯂꯩꯀꯥꯏꯁꯤꯗ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯗ ꯐꯥꯕ ꯂꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯄꯨꯂꯤꯁꯀꯤ ꯖꯤꯞ 3 ꯂꯥꯛꯏ, ꯑꯗꯨꯒ ꯐꯤꯖꯝ ꯁꯦꯠꯄ ꯃꯈꯨꯠ ꯄꯨꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯃ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯆꯠꯄ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯗ ꯀꯔꯤ ꯊꯤꯕꯤꯔꯤꯕꯅꯣ ꯁꯥꯍꯦꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯆꯠꯄ ꯅꯨꯄꯥ ꯑꯗꯨꯅ, ꯁꯥꯍꯦꯕ ꯃꯗꯨ ꯑꯣꯏꯔꯝ ꯇꯥꯔꯦ, ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯁꯤꯗ ꯂꯩꯔꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁ꯭ꯋꯥꯏꯁꯦ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯊꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯁꯨ ꯌꯥꯝꯅ ꯇꯝꯅꯩ꯫ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯁꯥꯍꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯩꯕꯣꯡ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯠꯊꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯧꯈꯠꯂꯒ ꯆꯠꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯈꯣꯡꯁꯥ ꯑꯗꯣ ꯃꯇꯣꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯍꯨꯏꯁꯤꯡꯅ ꯆꯥꯕ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯑꯁꯤꯕ ꯑꯗꯨ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ, ꯑꯣ ꯉꯍꯥꯟꯈꯩ ꯇꯝꯅꯔꯤꯕꯗꯨꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯄꯣꯠꯂꯣꯏꯕꯤꯅꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯄꯤꯕ ꯁꯈꯤꯅꯥ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯕꯦꯖ ꯇꯧꯔꯒ ꯂꯤꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫